Haorebi Apunba Meira Paibi na Sinduna Haoreibi Kangjeibung Mapal Community Hall da Ngashi Watkat Mipham Chatthakhre Watkat Mipham aduda Apunba Meira Paibi gi Secretary Seram Devla leimana salungfam da khungakpa ama leikhidaba aduga khungakpa tarukna fazan kiba adu athuba matamda thadokadabani khungakpa icha sing faba yaroi haina Haoreibi na Fogdokre amadi Mahairoi hatpa yaningde khungakpa faba yaroi Thobal SP Churchanpur natroga Kangpopi da transfer tawgadabani khungakpa hatpata chenaba mathona faba Manipur Police Commando sing thabakta khudakta terminate tawgadabani Kanglaipak Pumbada of SPA 1958 asi Lautau Matik Chadaba CM from the Githadogu Matik Chadaba Luchingba sing Lautokadabani Haina play card kaya Pajana Watkat Mipham Adu Chatthakhre China dung pakaian atong for aga hoy manipur haiba lamdam aikoi maite haiba jati se kandaba ate hadna tong thok matam asida aikoi ngasi ba khungakpa jing kanisal amata yaudna tha do piu aduga mai masing tamdana mayunda lejakadaba kaya ama mai ba kitamak tani khang tong thok chari China guma anu matam chadana aikoi mathak tai sandi ba cha aikoi muardi sinani de aduna ada betul betul selung hangi tahu betul betul ba tahu betul moi song na nungai te mai masing dam dari ba chatra amu bu yauna khoi gi sigumba khoi gi matha ta pale be FIR na traga kari gumba khoi bu mapang khodi magta tana raga phabi ba be khoi thamoi sore nungai te makha ta na tawbi ganu phajin gi ba kaya su condition amata yauna tha do pi khoi mate ha ba jati singa ko ngam da ba gi da makta khoi da thona hapi hai hai